ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ RKCS Art Gallery-ꯗꯅꯤ RKCS ꯀꯤ ꯆꯍꯤ 100 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯦꯅꯔꯤꯒꯤ ꯏꯚꯦꯟꯠ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯕꯅꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯕꯅꯤ ngasi October-gi tang 3 2023 ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕ ꯆꯤꯜꯗ꯭ꯔꯦꯟ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝꯅ RKCS ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯥꯏ ꯌꯦꯛꯄꯁꯤꯒꯤ ꯃꯍꯥꯛꯀꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 16ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯥꯒꯤ 100th year anniversary-ꯒꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤꯒ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯅ 16ꯔꯛ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ 100 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯇꯥꯔꯕꯅꯤꯅ ꯁꯤꯗꯒꯤ ꯐꯪꯕ ꯄ꯭ꯔꯥꯏꯖ ꯋꯤꯅꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯐꯪꯁꯟ 13 October ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯟ ꯐꯪꯁꯟꯗꯣ ꯄꯥꯡꯊꯣꯛꯑꯒ ꯄ꯭ꯔꯥꯏꯖꯁꯤꯡꯁꯤ ꯄꯤꯊꯣꯛꯀꯅꯤ ꯄꯨꯟꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯒ꯭ꯔꯨꯞ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ A ꯅ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 6 ꯐꯥꯎꯕ ꯁꯤꯗꯅ ꯑꯉꯥꯡ 200 ꯍꯦꯜꯂꯤ 210 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞ 6 ꯀ꯭ꯂꯥꯁ 6ꯗꯒꯤꯅ ꯀ꯭ꯂꯥꯁ 7ꯗꯒꯤꯅ 10 ꯐꯥꯎꯕꯁꯤꯅ ꯑꯉꯥꯡ 100 ꯈꯔ ꯍꯦꯟꯕꯀꯣ ꯄꯨꯟꯅ ꯑꯉꯥꯡ 350 ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯆꯥꯎꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯝ ꯄꯤ ꯑꯗꯨꯒ ꯈꯔ ꯄꯤꯛꯄꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯃꯥꯏ ꯍꯩꯖꯕ ꯇꯦꯂꯦꯟꯇꯨ ꯑꯗꯨ ꯈꯛꯇꯪ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯖ ꯄꯤꯖꯒꯅꯤ ꯑꯗꯨ ꯄ꯭ꯔꯥꯏꯖꯁꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯀꯟꯁꯣꯂꯦꯁꯟ 5 ꯂꯩꯖꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯨꯞ Bꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯎ ꯇꯨ ꯕ꯭ꯔꯤꯡ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯤꯝ ꯑꯃ ꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯊꯣꯛꯄ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯟꯁꯦꯞꯇꯨ ꯀꯃꯥꯏꯅ ꯍꯥꯎ ꯇꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯣꯏꯅ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯀꯦꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯑꯃ ꯌꯦꯡꯅꯤꯡꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯊꯤꯝ ꯑꯃ ꯑꯩꯈꯣই ꯄꯤꯖꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯊꯨꯝ ꯐꯪꯉꯕꯁꯦ ꯉꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ RKCS Art Museum ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯁꯤꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣই ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯄ꯭ꯔꯥꯏꯖ ꯋꯤꯅꯔꯁꯤꯡꯒꯤ ꯂꯤꯁꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯁꯤꯡꯁꯤ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯍꯥꯟꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ RKCS Art Gallery ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯔꯥꯝꯂꯥꯜ ꯄꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ 2 ꯊꯣꯛꯅ ꯃꯐꯝ 2 ꯊꯣꯛꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟ ꯆꯥꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯁꯤꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ RKCS ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯝꯂꯥꯜ ꯄꯥꯜꯒꯤ ꯑꯍꯥꯟꯕ ꯕꯦꯖꯅꯤ 1933ꯗ ꯂꯤꯡꯈꯠꯄ ꯔꯥꯝꯂꯥꯜ ꯄꯥꯜꯒꯤ ꯑꯍꯥꯟꯕ ꯕꯦꯖꯅꯤ ꯑꯗꯨꯗ ꯍꯟꯗꯛ ꯆꯍꯤ 100 ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯝꯂꯥꯜ ꯄꯥꯜꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯇꯧꯕꯁꯤ ꯌꯥꯝ ꯆꯥꯟꯅꯔꯨꯕ ꯑꯃꯁꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯁꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯉꯥꯡꯒꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯃꯅꯦꯅ ꯑꯩ ꯂꯧꯖꯔꯤ ꯁꯤꯕ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯉꯥꯡꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯅ ꯑꯉꯥꯡꯈꯩꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯑꯀꯥꯟꯗ ꯌꯦꯛꯄ ꯉꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ RKCS की मई सही 100 सुबह तो हिजा 100 years सही 100 सुबह गोल्डन जुबली साना अंगांग सिंगी पेंटिंग कम्पिटिशन पांगथोकपसे असी कोई पेरेंट अमोइना कोइसु थवाय हक्चांग यावना नुंगाइजै सुमाइना सही खुदिंगी लाइकपगी कम्पिटिशन तौबिदना हौगलेबा अंगांग म्यामसिसु पेंटिंग लमदे हेना बिगी थवाय यावनोबा होना बिबसे सिगमदा हार सिगमदा RKCS सो अखोना हनना थगचरी असुमसु मतम सांगना सहोय कुम खुदिंग से खुदिंगी लेपनाइदना होय पांथोपंगबो ओइसु ओइवाना एन होयसु विश तबजे खरा पामजबा हाइतारे को अदुना सिसु सिगी मफमसिसु अदुम चाहि खुदिंगे अदुम सिनमनि को अदो सिगी याम नुंगाइबा जगा अमनि हाइतारे गा मयाम पुल्लगा को
ꯃꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄ ꯈꯣꯠꯄꯗꯀꯣ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯐꯥꯔꯁ ꯇꯥꯕ ꯁꯦꯀꯦꯟ ꯇꯥꯕ ꯊꯥꯔꯠ ꯇꯥꯕ ꯀꯥꯏꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯅꯦꯕꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯇꯩ ꯃꯐꯝꯗꯁꯨꯀꯣ ꯈꯔ ꯍꯦꯟꯅ ꯁꯦꯝꯕꯤꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯇꯥꯔꯦ